Hi guys, 한국의 The Library Beat channel mayambu taram nokchari. Ngasi aina thamjagudriba point sing ngasi yamna chamba mayam asu thoidok hengdokna khangnaraba point ngatani aduba point si thamjingai mangoina mayam da I wahang amatang hangjage. Adomna hojik hingliba punsi mahing. Adomna hojik lairiba lifestyle nungaiba lifestyle adomna pamjaba lifestyle adu oibirabra. Wahang ngasi yamna chamme adu pakhumpi khalakpa mikupta wahang kaya amasung thamoida laamgani. Aina hanadagi hauna phange haina khalakpa kaya amadi phange adu thamoisina penthokpa ngamjibana karigino. Ai punsida phangamdaba kaya amadi phange adu awatpa madum leibadona khallibasi karigino. Adum watlibasina karigino. Wahang kaya ama laktra. Laglamgani soidana. Ngasigi video asina domgi wangsing adugi pakhum oiba yabra haibal yengbiu. Oiba yaba taragadi like tawbiramu, comment tawbiramu, subscribe tawbiramu amasung sigi video asi kanagani khanba mioi sing aduda share tawba kaubiganu. Wari makha tajage. Yamna icham chamba wari macha amakak yam telapna lijage. Yengbiriba hojik phone da bu oire, TV da bu oire, laptop da bu oire. Aigi video asi yengbiriba mioida nahaka adomga aiga yamna luna tinaba marupne. Adomna yamna pamjaba ghari amakak lay. Laibadi ngamjadaba laigi hainadi khanba. Madu aina khangbadagi nangi birthday numitta adomgi birthday numitta gift oina maman yamdrabasu pire. Aduda yamna harawe. Nongale amu ghari asi thabak chatpada numit tare lawthokte adagi tekhini kaina phamung changbada nana thame. Lawthokte nungsinasi tha ama yam nan sirame tha ni surakpada khaga kawba hore tha ahum surakpada di outdated chatleda hairi langthok ningba hore pamaktre anoba ghari pamba hore anoba ahenba thiba hore laibak haibasisu yam nungaiba amakakne. Adomna ghari sige hainasu khandaba numit amakakta ayuk amada thabak chatlamdaida ichum chumna jaga chana thamamba table mathaka thamamba ghari asi lairamdre. Adom kangauna bahore matha sa bahore thabak chatlaroi haina phone tawge haina khalaklai. Adom marup mapang laamba imungda laiba mioi kyada mu hangi ghari ubra haina table makhada mungthi table manungda mungthi table mathakta mungthi phamung kada mungthi phamung makhada phakada mungthi kang khada mungthi upusingda mu yengi phangdre. Adubu ngarang numidang nahakna kawbadagi washroom da toilet da basin nakanda khut hambam nakanda ghari asi lairamne. Thamoida kai phaw ghari ahan balaiba numita phawaduga mange na khalamaga muk phangbasiga karambane na nungai. Mayamda aina si wahangje hanganba matamda laiba numita phaw harawa budi mange na khalamaga phangakpagi nungai basina chama heli haine. Chumse chume amadudi lairamdabane laibagi mahau khangdri sidi lairamabane loinarambagi mahau khangakpanina chama khangi. Amarom mu yengse yamna nokningba makhakne adongi punsida suglai lairamda pot amakak hapkalaklibani ahanbagi situation da ahanbagi case da madudana yamna thina haraudraga punsida lairaba pot just hengalakpasu nattaba nahak manguraga hanjalakpada adudana hena harauribasi karigino. Munang tang khanbiyo madu oiba taragadi punsigi mahau asi akoina wari haina khalliba akoina nungaigi haina khalliba si ahenba tanba magna oiramdri haibasi mayam yabibra. Akoina leijariba khara se appreciate tawba hawraba aduga kona hengatpagi ahenba thiba ningamdraga aina paijariba pot asi penda bagi hongba thiba ahenba thiboy taragadi punsida nungaiba ka sufangla lairiba pot adusu penthokpa tamba accept tawba musung appreciate tawba kanda thamoida paisana leiba ngamdaba nungaiba maguna maswedana lakani. Aduna ngasi haiba numisidagi adom adomgi punsida nungaite natraga wakan yam charangne
ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯀꯦꯁ ꯑꯃꯈꯛ ꯑꯩ ꯍꯥꯏꯖꯒꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ 하나 사오라가 ꯐꯝꯃꯤꯕ ꯐꯃꯨꯡꯗ ꯇꯦꯛꯑꯝꯕ ꯅꯨꯃꯤꯠꯇꯅꯦ ꯊꯃꯣꯏ ꯌꯥꯝ ꯆꯥꯛꯀꯅꯤ ꯑꯗꯨꯕꯨ ꯇꯦꯛꯄꯗꯣ ꯇꯦꯛꯑꯦꯅ ꯈꯜꯂꯒ ꯅꯥꯀꯟꯗ ꯁꯀ꯭ꯔꯨ ꯈꯤꯇꯪ ꯅꯥꯟꯊꯣꯛꯄ ꯑꯣꯏꯔꯝꯃꯕ ꯁꯀ꯭ꯔꯨ ꯄꯥꯟꯁꯤꯜꯂꯀꯥꯟꯗ ꯁꯀ꯭ꯔꯨ ꯂꯩꯁꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯀꯣ ꯋꯥꯈꯜ ꯌꯥꯝ ꯏꯪꯒꯅꯤ ꯅꯍꯥꯛꯅ ꯁꯥꯎꯔꯦ ꯍꯥꯏꯅ ꯂꯪꯉꯤꯕ ꯔꯤꯃꯣꯠꯇꯣ ꯑꯗꯨꯗꯣ ꯁꯥꯎꯕ ꯐꯔꯀꯥꯟꯗ ꯔꯤꯃꯣꯠꯇꯣ ꯀꯥꯏꯔꯝꯗ꯭ꯔꯕ ꯑꯃꯨꯛ ꯆꯠꯂꯝꯃꯕ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯅꯍꯥꯛꯅ ꯁꯥꯎꯔꯦ ꯍꯥꯏꯔꯒ ꯇꯥꯏꯅꯔꯤꯕ ꯅꯪꯒꯤ ꯃꯃꯥ ꯅꯍꯥꯛꯄꯨ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥꯗ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯕꯗꯣ ꯅꯍꯥꯛꯀꯤ ꯃꯃꯥ ꯁꯥꯎꯕ ꯂꯣꯏꯔꯀꯥꯟꯗ ꯅꯍꯥꯛꯀꯤ ꯃꯃꯥ ꯂꯩꯔꯝꯕꯒꯤꯁꯨ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯤꯁꯛꯁꯤꯡ ꯑꯗꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯍꯥꯟꯅ ꯇꯧꯕ ꯀꯥꯟꯗ ꯃꯈꯣꯏꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯀꯥꯟꯗ ꯃꯗꯨꯗ ꯐꯪꯕ ꯅꯨꯡꯉꯥꯏꯕꯗꯤ ꯑꯍꯦꯟꯕ ꯂꯥꯛꯄ ꯅꯨꯡꯉꯥꯏꯕꯗꯒꯤ ꯑꯍꯦꯟꯕ ꯊꯤꯔꯒ ꯂꯥꯛꯄ ꯅꯨꯡꯉꯥꯏꯕꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯈꯣꯏꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈꯔꯗꯤ ꯂꯣꯏꯅ ꯂꯩ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯄꯦꯟꯊꯣꯛꯄ ꯍꯥꯟꯅ ꯇꯝꯕꯤꯌꯨ ꯃꯗꯨꯀꯥꯟꯗꯨꯗ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯍꯔꯥꯎꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ Thank you guys so much for watching till the end of the video. Masigi video si uloy fawo miyang tabi bigdamta. Amukana kurumjari.